Hereditary oiba chathang putangna ningthau oibige chanabi chieftainship right asina Manipuri chingilamda singda Myanmar ge changlakpa illegal immigrant kya pusilaktura mitop singna kundabalam tam ama sengwalakibani 1976 da chieftainship ki chanabi asibu pawon muthatnaba lengang na warep lawkhrabasu ngasi fawba ek asibu political ge oiba khudong chaba yenglaga ek asibu hinghanduna thamni Koki jo singe chanabi ba chieftainship ki chanabi asiga naga furuk ki oiba khonsingda ningthau leibage chanabi asiga manade chingda khundariba naga ichil inaw singnasu chinga masung tam animakta Myanmar ge leptana changsillakliba illegal immigrantsing asi thingnaba hotnabada punna thodang lawinasi haina mitai tribe union na appeal torokni Koki jo singi chieftainship ki chanabi asidi special privilege and authority pumnamaki kadong chaba lawraga ningthau na dictatorial oiba khol adugi lam apumba ningthau ge mingda lei amade tawing batawi ningthau aduna yadaba pamdaba mi khul adun leive yade mapanagi changsilakdaba mitop sing asi India lengang na voter list da hapchinduna vote bank ki damang yoktuna thamle makoida Aadhaar card job card ration card na chingba sakhang chi kya piduna India mani Manipur lengang na paikhaleba welfare scheme ponamaki khodong chaba lawri mitop sing asi India lengang na India la chatnariba logi wangmada SD list da hapchili SD list da hapchiliba asi gi mathata Myanmar gi changlakpa furuk macha sing asi bu konsin bayanaba any cookie tribe haiba taramasu chanari chathariba thawong sing asina yalhomi oriba naga singe lefam yumfam geopolitics socio economy da atoba chaitheng piduna lakni leptara khunda salikpa cookie jo sing asi thingnaba ki damak joint tribe council of Manipur na lorokliba firep asibu mitai tribe union na mapungfana sogali